ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ ꯑꯅꯤ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯃꯦꯊꯃꯦꯇꯤꯛꯁꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ 12 ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯁꯪꯒꯊꯟꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯕ ꯌꯥꯗꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯗු ꯂꯧꯇꯨꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯕ ꯍꯣꯠꯅꯔꯕꯗꯤ ꯃꯗු ꯄꯣꯂꯤꯇꯤꯛꯁꯅꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ ꯑꯅꯤ ꯑꯣꯏꯔꯕꯗꯤ ꯃꯗු ꯃꯦꯊꯃꯦꯇꯤꯛꯁꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ 12 ꯑꯣꯏꯔꯕꯗꯤ ꯃꯗු ꯂꯨꯞ ꯅꯠꯇ꯭ꯔꯒ ꯁꯪꯒꯊꯟꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯗු ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯒꯅꯤ꯫ ꯑꯃꯒ ꯄꯨꯟꯕ ꯌꯥꯗꯅꯕ ꯍꯣꯠꯅꯔꯕꯗꯤ ಮದು ಲೌತುನವನಿ. ಅದುಗ ಅಮನ ಅಮಗೆ ಮಾಯೋಕ್ತ ಲೈನಬ ಹೊನ್ನರಬದಿ ಮದು ಪೊಲಿಟಿಕ್ಸ್ನಿ. ಅಮಗ ಪುನ್ಸಿಲ್ಲಗ ಅನಿ ಒಯ್ರಬದಿ ಮದು ಮ್ಯಾಥಮ್ಯಾಟಿಕ್ಸ್ನಿ ಹಾಯ್ಗನಿ. ಅಮಗ ಪುನ್ಸಿಲ್ಲಗ 12 ಒಯ್ರಬದಿ ಮದು ಲೂಪ್ ನತ್ರಗ ಸಂಗಥನ್ನಿ ಹಾಯ್ಗನಿ. ಅಮಗ ಪುನ್ಸಿಲ್ಲಗ ಕರಿಗುಂಬ ಅಮ ಒಯ್ರಬದಿ ಮದು ನುಂಶೀನಬನಿ ಹಾಯ್ಗನಿ. ಅಮಗ ಪುನ್ಬ ಯಾದನಬ ಹೊನರಬದಿ ಮದು ಲೌತುನಬನಿ. ಅದುಗ ಅಮನ ಅಮಗೆ ಮಾಯೋಕ್ತ ಲೈನಬ ಹೊನರಬದಿ ಮದು ಪೊಲಿಟಿಕ್ಸ್ನಿ.